NACNIM amasung India lengak anigi marakta taunakhiba Bangkok Declaration haina su khangnakhiba ing kumjali singani amagi ceasefire without territorial limit na Manipur gi ngamkhai amasung territorial integrity da sokhalakpa yaroi haina changsinkhiba Manipur miyam gi khongjangda laikhidraba athoba singi mafamda haikat laikat tambagi thoram The Great June Uprising Unity Day pangthokre kunma thoirak suba oina The Great June Unity Uprising Day Observation Committee na sinduna kekrupata laiba athoba singi khupamda pangtokhiba thoram asi ayu anganba matamdagi yakairo saktuna amasung lining naishongi thoram pangtoktuna haudokhe thoram aduda laikhidraba athoba athobi singi imung manungi miyoi sing lamdam masida laiminariba tongan tonganba furup singi miyoi kya CSO mahiroi lupki miyoi sing na kekrupata laktuna athoba singi mafamda laikatune kai khumnaba otke thoram aduga marilena The Great June Unity Uprising Day Observation Committee Chairman Joy Chandra Konthauzam India lenga ki tongan policy kya na Manipur thugainaba makhal kya ge lalong sing chathariba asi khudaktagi lepkadabani NACNIM amasung India lenga anigi marakta taunakhiba ceasefire agreement without territorial limit na Manipur gi ngamkhai amasung apunbagi saktam kaiba yaba film lakpada miyoi 19 na thawai kathokraba matung Manipur gi ngamkhai amasung apunbagi saktam ngakhibani ngalingay ningsing ba thoktraba matam dagi hauduna tongan ba kanglu phurup kaya na amata oina ningsing na khundaminari ba lakraba ichil inaw sing kaina ba yaroi masigi mathakta lamdam maski ngamkhai amasung apunbagi saktam thugai ba yaroi haikip hojik su state asida yumthang na ba leibak Myanmar gi border gi issue leiri masi lenga na miyeng changduna athubada waroshin ama purakhaningi haikip Manipur gi ngamkhai amasung apunbagi saktam ase lamdam masida khundaminari ba kanglo furup singi layoi khraba ahal laman singna ngalingai matamdagi hauna ngaktuna lakhi ngasigi mirol singna su makhata na hojik oiriba Manipur gi film sing ase khangna punna ngakhigani Manipur gi apunbagi saktam kaiba yaroi haiba June 18 numit ase Manipur lengakna cabinet ta pangthoktuna state asigi oina suti lokthokpiu haina Joy Chandra na lengaki pungning chingselakli Laba Miyangi will be Iho Aduda agreement Adudagi without territorial limit Lokokraba Matunga Ngasi Manipur upon Saktam Kaidana labor say Adugum of Herosing Amadi Miyangi Iho Aduna Tokibini Ngasi Iramdam Asida Isra Indiagi or policy Gana Tugaina Makal Matangi Long Toriba Masi I could put up the lake with me Manipur upon Saktam Kaidana Tongani Haiba Warib Lawinaba Sida Manipur labor Mipung Kudima Puruk Kudimanga Haikat like I said Tamnana Bagita Magda Gamena Masi Suti in a Loktopio Laiba Manipur gi kumpuraba border gi situation che waroisan poro haibani waroisan poroktana matam amada ifai pusing na thamamba aikoi gi adugum laba pak chawba do ngasi di fiction ba yaba fiction gare fiction ba yaba fiction laba matungda aikoi na ngasi phauda waroisan leitana matam gi yana na ba chatwa se masi tawigeno